ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯝꯕꯥꯜ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧꯗꯨꯅ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨ ꯋꯥꯏ ꯀꯟꯅ ꯇꯩꯔꯤ꯫ ꯃꯥꯅ ꯋꯥꯏ ꯀꯟꯅ ꯇꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯈꯥ ꯊꯪꯕꯔꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯆꯦꯟꯈꯤꯕꯗꯨꯗ ꯊꯝꯕꯥꯜ ꯃꯥꯅ ꯋꯥꯅ ꯇꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯍꯩ ꯆꯟꯗꯥꯟ, ꯌꯥꯍꯧ ꯊꯦꯡ! ꯅꯪꯒꯤꯁꯦ ꯌꯥꯡꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥ? ꯏꯃꯥ, ꯑꯩ ꯇꯉꯥꯏ ꯐꯗꯗꯅ ꯇꯧꯕꯅꯤ꯫ ꯋꯥꯔꯤꯗꯤ ꯀꯣꯟꯅ ꯊꯣꯛꯂꯒ ꯁꯥꯟꯅꯔꯁꯤꯕ꯫ ꯑꯃꯥꯡꯁꯪꯗꯤ ꯅꯄꯥ ꯆꯪꯈꯤꯕꯅꯤꯅꯦ, ꯌꯥꯍꯧꯗꯣ ꯉꯟꯇꯥ ꯍꯧꯒꯠꯅꯔꯒ ꯑꯃꯥꯡꯁꯪ ꯆꯪꯕ ꯑꯣꯏꯔꯗꯤꯅꯦ ꯐꯗꯧꯕ, ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯠꯇꯕ꯫ ꯍꯥ, ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯥꯡꯁꯪ ꯑꯗꯨꯒꯤ ꯊꯣꯡꯒꯤ ꯃꯄꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯔꯟ ꯆꯠꯅꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯥꯏꯔꯕꯁꯨ ꯃꯄꯥꯗꯨ ꯊꯣꯛꯂꯛꯇꯕꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯉꯥꯡꯁꯤꯟꯈꯤꯕ ꯈꯥꯡꯕ ꯉꯝꯂꯛꯇꯅ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯇꯥꯔꯛꯄ ꯉꯥꯏꯅꯒꯨꯝꯁꯦ, ꯈꯔꯁꯨ ꯄꯥꯡꯒꯟ ꯈꯔ ꯌꯥꯎꯅꯁꯤꯕ꯫ ꯇꯣꯝꯄꯣꯛ, ꯏꯄꯥ ꯆꯪꯅ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯑꯁ ꯕꯥꯕꯥ, ꯑꯩ ꯌꯥꯗ꯭ꯔꯦꯃꯤ, ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣꯕ꯫ ꯑꯩꯕꯨ ꯑꯉꯥꯡꯁꯨ ꯅꯠꯇꯦ, ꯆꯣꯞꯄ ꯇꯥꯔꯦ ꯕꯥꯕꯥ꯫ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯒꯦ, ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯌꯨ꯫ ꯑꯩꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯣꯏꯔꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯣꯏꯕ ꯉꯝꯗꯦꯅꯦ꯫ ꯑꯁ ꯑꯩ ꯄꯥꯕꯁꯤꯗꯤꯕ ꯆꯝ ꯉꯥꯡꯗ ꯂꯩꯌꯦ, ꯑꯩꯅ ꯁꯣꯝꯗ ꯊꯋꯥꯏꯁꯦ ꯊꯥꯗꯧꯔꯦ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯂꯧꯔꯛꯏ ꯊꯝꯕꯥꯜꯅ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯟꯇꯥ ꯍꯧꯒꯠꯅꯧ ꯍꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯗꯣ? ꯑꯁ ꯏꯃꯥ, ꯅꯪ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯩꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯛꯇ ꯋꯥꯈꯜ ꯇꯥꯅ ꯂꯦꯞꯆꯈꯤꯒꯦ꯫ ꯏꯃꯥꯅꯁꯨ ꯉꯥꯡꯁꯤꯜꯂꯛ, ꯄꯥꯕꯗꯁꯨ ꯂꯣꯏꯁꯤꯜꯂꯛꯇ ꯑꯩꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯕꯒꯨꯝꯅ ꯂꯨꯝꯁꯤꯜꯂꯛꯏ꯫ ꯁꯛꯇꯥꯁꯤꯡꯁꯤꯅ ꯇꯧꯅꯔꯤꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯂꯤꯕ꯭ꯔꯥꯗꯣ? ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯃꯤꯠ ꯄꯥꯜꯂꯝꯃꯨꯅꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ? ꯕꯥꯕꯥ ꯂꯣꯏꯁꯤꯜꯂꯣꯃꯤ ꯈꯔ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤ ꯊꯣꯡꯁꯦ ꯄꯀꯥꯏꯔꯛꯑꯒꯦ꯫ ꯍꯩ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯑꯗꯨꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯏꯄꯥ ꯂꯣꯏꯔꯦ꯫ ꯂꯩꯍꯥꯎ ꯃꯄꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯍꯨꯔꯥꯜꯂꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯒ ꯃꯃꯥ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯍꯥꯎꯔꯦ, ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯂꯩꯔꯛꯄ ꯆꯨꯔꯨꯞ ꯃꯆꯩꯁꯤꯗꯤ ꯃꯒꯨꯟ ꯂꯩꯅ꯫ ꯑꯁ ꯑꯁꯤꯒꯤ ꯃꯩꯈꯨꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯈꯨꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ, ꯏꯃꯥꯅ ꯑꯃꯨꯛ ꯎꯊꯣꯛꯈꯤꯗꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯈꯨꯔꯛꯄ ꯃꯩꯈꯨ ꯃꯌꯥꯝꯗꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯍꯥꯏꯔꯤ꯫ ꯏꯕꯣꯍꯜ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯆꯠꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯍꯧꯕꯗꯨ ꯊꯛꯂꯒ ꯆꯠꯈꯤꯒꯦ ꯈꯟꯅ ꯂꯧꯊꯣꯛꯄ ꯆꯪꯂꯛꯏ꯫ ꯆꯨꯔꯨꯞ ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯅ ꯀꯧꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯦꯃꯥ! ꯇꯥꯔꯦ, ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏꯕꯁꯤ? ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ, ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯈꯔ ꯊꯨꯅ꯫ ꯃꯦꯝꯃ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯅꯝꯂꯒ ꯂꯥꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦ ꯑꯗꯨ ꯈꯣꯜ ꯋꯥꯡꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯍꯧꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ? ꯀꯔꯤꯅꯣꯗ ꯑꯩꯉꯣꯟꯗꯕꯨ ꯆꯨꯔꯨꯞ ꯃꯆꯩ ꯂꯧꯊꯣꯛꯄ꯭ꯔꯥ ꯀꯥꯏꯗꯅ ꯍꯪꯉꯤꯁꯤꯕꯣ? ꯉꯥꯎꯕ꯭ꯔꯣ ꯃꯣꯏꯕꯁꯤꯕꯣ, ꯍꯅꯨꯊꯪꯁꯤꯗ ꯍꯥꯏꯕ? ꯉꯥꯎꯔꯗꯤ ꯍꯪꯉꯔꯣꯏꯅꯦ ꯑꯩꯁꯨ, ꯉꯥꯎꯗꯕꯒꯤ ꯍꯪꯕꯅꯤ ꯅꯪꯉꯣꯟꯗ꯫ ꯂꯧꯊꯣꯛꯇꯦ, ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨꯅꯦ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏꯀꯣ ꯃꯣꯏꯕꯁꯤ꯫ ꯀꯔꯤꯅꯣꯗ, ꯑꯩꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯁꯤꯗ ꯊꯅꯝꯕꯅꯤ, ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯈꯤꯕꯗ ꯊꯛꯈꯤꯒꯦ ꯈꯟꯗꯅ꯫ ꯈꯟꯕꯈꯛ ꯑꯣꯏꯔꯝꯃꯅꯤꯌꯦ, ꯊꯛꯄꯗꯤ ꯊꯛꯇꯣꯛꯂꯝꯃꯅꯤ꯫ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨꯀꯣ ꯃꯣꯏꯕꯁꯤ꯫ ꯃꯥꯅ ꯆꯨꯔꯨꯞ ꯊꯛꯇꯣꯛꯈ꯭ꯔꯒ ꯑꯩꯕꯨꯁꯨ ꯊꯕꯛ ꯁꯤꯠꯍꯜꯂꯤ꯫ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯊꯛꯇꯣꯛꯈ꯭ꯔꯕ꯭ꯔꯅꯦ? ꯑꯁ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯁꯤꯜꯂꯛꯂ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯆꯍꯤꯗꯤ 50ꯃꯛ ꯁꯨꯕꯗ ꯃꯉꯥꯏꯔꯤ, ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯕ ꯍꯧꯕꯤꯔꯕ ꯋꯥ ꯑꯣꯏꯔꯦꯀꯣ ꯃꯣꯏꯕꯁꯤꯗꯤ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ, ꯅꯆꯥꯅꯨꯄꯤꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗꯤ ꯑꯣꯈꯥꯛ꯫ ꯉꯥꯡꯗꯅ ꯊꯣꯛꯂꯛꯏ ꯃꯦꯝ ꯑꯗꯨ ꯏꯕꯣꯍꯜ ꯃꯥꯁꯨ ꯃꯣꯝꯄꯥꯛꯇꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯌꯥꯕ ꯑꯣꯜꯂꯒ ꯊꯅꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯕꯛ ꯆꯠꯅꯕ꯫ ꯂꯩꯍꯥꯎ ꯃꯄꯥ ꯆꯠꯈꯤꯕꯗꯨ ꯁꯝꯕꯜꯒꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯍꯦ, ꯉꯁꯥꯏ ꯑꯩꯅ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗꯣ ꯃꯥ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯤ꯫ ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ? ꯏꯃꯥ, ꯁꯝꯕꯟꯁꯦ ꯑꯩ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ꯫ ꯃꯦꯝ ꯃꯅꯥꯇꯣꯟꯗꯨ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ, ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯁ꯭ꯋꯥꯏꯁꯤꯕꯨ ꯆꯨꯔꯨꯞ ꯂꯩꯕꯤꯔꯤꯔ ꯃꯅꯝ ꯑꯃꯗꯤ ꯅꯝꯃꯤꯅꯦ꯫ ꯀꯗꯥꯏꯗꯒꯤ ꯃꯅꯝꯅꯣꯗ ꯏꯃꯥ? ꯅꯝꯁꯨ ꯅꯝꯗꯅ ꯑꯩ ꯉꯁꯥꯏꯗꯤ ꯂꯩꯔꯤꯅꯤ, ꯅꯝꯗꯦ ꯆꯨꯔꯨꯞꯕꯤꯔꯤ ꯃꯅꯝꯒ꯫ ꯅꯝꯗꯤ ꯅꯝꯃꯤꯗ ꯏꯕꯣ,
ꯑꯩꯒꯤ ꯅꯥꯇꯣꯟꯗ ꯅꯝꯂꯛꯄ ꯃꯅꯝꯁꯦ ꯁꯣꯏꯗꯤ ꯁꯣꯏꯒꯟꯗꯕꯅꯤ ꯌꯥꯝ ꯆꯤꯡꯅꯔꯒꯅ ꯍꯨꯏꯗꯧꯅꯅꯦ ꯃꯅꯝ ꯁꯨꯠ ꯅꯝꯃꯒ ꯂꯩꯕꯥꯛꯀꯁꯦ ꯄꯥꯛꯊꯔꯒ ꯊꯤꯔꯨꯗꯅ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯤ ꯆꯠ ꯅꯊꯧ ꯇꯧꯔꯨꯁꯣ ꯅꯪ ꯑꯃꯅꯅꯦ ꯂꯩꯁꯥꯕꯤꯔ ꯂꯩꯁꯥꯕꯤ ꯅꯠꯇ ꯄꯥꯈꯪꯂ ꯄꯥꯈꯪ ꯅꯠꯇ ꯏꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤꯅꯤ ꯅꯆꯥꯅ ꯅꯨꯄꯥ ꯀꯣꯏꯔꯤꯁꯦ ꯈꯪꯉꯕꯣ ꯏꯃꯥ ꯍꯣ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯤꯕꯗꯨꯗꯤꯅꯦ ꯅꯪꯁꯨ ꯑꯇꯩ ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯀꯣꯏꯅꯩ ꯁꯥꯗꯅ ꯀꯣꯏꯖꯔꯤꯕ ꯀꯥꯏꯗꯨꯅꯤ ꯈꯪꯂꯕꯔꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯃꯥꯒꯤ ꯀꯔꯟ ꯉꯥꯡꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯏꯃꯨꯡꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯃꯥ ꯃꯦꯝꯃꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯈꯣꯡꯗꯣ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯦꯝꯃ ꯂꯥꯎꯍꯧꯋꯤ ꯃꯆꯥꯅꯨꯄꯤ ꯇꯥꯍꯟꯅꯕ ꯃꯑꯣꯡꯗ ꯅꯈꯣꯡꯗꯨꯕꯨ ꯍꯨꯔꯥꯟꯕꯤꯗꯧꯅ ꯂꯥꯎꯅ ꯊꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯨꯔꯥꯟꯕꯤ ꯈꯨꯠꯁꯠ ꯆꯠꯄꯗꯅꯦ ꯅꯈꯣꯡꯗꯣ ꯂꯩꯊꯦꯛꯂꯕꯗꯤ ꯋꯥꯗꯣꯏꯁꯦ ꯀꯅꯥꯅꯣ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯀꯣ ꯂꯩꯍꯥꯎ ꯑꯩ ꯈꯨꯝꯕꯔꯣꯏꯗ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯀꯥ ꯌꯧꯅꯕ ꯆꯪꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯨꯔꯥꯟꯕꯅ ꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦꯗꯣ ꯇꯧꯔꯅꯤ ꯁꯣꯏꯗꯅ ꯇꯣꯝꯄꯣꯛ ꯍꯥꯏ ꯇꯣꯝꯄꯣꯛ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯅꯥꯁꯤ ꯄꯪꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯠꯁꯤꯜꯂꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯃꯦ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯎꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯅ ꯌꯥꯛꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯎꯏꯔꯝꯕꯒꯗꯨ ꯃꯃꯤ ꯈꯪꯁꯤꯡ ꯁꯤꯡꯂꯗꯨꯅ ꯎꯏꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯀꯥ ꯂꯣꯏꯁꯤꯜꯂꯤꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯅꯪꯒꯤ ꯀꯥꯁꯦ ꯈꯨꯟꯖꯤꯟꯅ ꯂꯩꯕꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯊꯥꯖꯔꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯁꯦ ꯏꯆꯥꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯌꯥꯝ ꯊꯥꯖꯔꯦꯀꯣ ꯑꯁꯦꯡꯕ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯍꯣ ꯊꯥꯖꯔꯦ ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯤ ꯅꯄꯥꯗꯤ ꯆꯥꯛꯄꯨ ꯇꯣꯛꯑꯝꯃꯅꯤ ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯣ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯒꯤꯁꯦ ꯑꯃꯨꯛ ꯀꯧꯕ ꯅꯥꯏꯅꯗꯣꯔꯤꯕ꯭ꯔꯣ ꯍꯥ ꯅꯥꯏꯔꯣꯏꯌꯦ ꯂꯥꯗꯧꯅꯤ ꯐꯩꯖꯨꯁꯤ ꯊꯨꯞꯂꯒ ꯊꯅꯝꯒꯤ ꯇꯧꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯃꯦꯝꯃꯅ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯩꯔꯝꯂꯦ ꯃꯣꯏ ꯄꯥꯕꯗꯤ ꯆꯥꯛ ꯇꯣꯛꯄꯤꯔꯕ ꯇꯣꯛꯑꯦ ꯅꯃꯥꯅ ꯆꯥꯛ ꯀꯧꯅꯔꯤꯉꯩꯗꯩꯗꯤ ꯅꯃꯥꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯑꯩꯗꯤ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯒꯦ ꯏꯇꯥꯎ ꯃꯪꯒꯤꯒ ꯍꯣꯏ ꯇꯣꯝꯄꯣꯛ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯒꯤ ꯍꯅꯨꯕ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯁꯪꯒꯣꯏꯗꯒꯤ ꯇꯞꯅ ꯏꯟꯊꯣꯔꯛꯏ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯊꯝꯕꯥꯜ ꯄꯨꯈ꯭ꯔꯤꯗ ꯏꯟꯁꯥꯡ ꯆꯥꯝꯂꯨꯔꯒ ꯀꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯩ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯑꯦꯀꯥ ꯒꯥꯔꯤꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯅꯄꯥꯅ ꯍꯧꯖꯤꯛꯇ ꯁꯨꯃꯥꯡꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯅ ꯑꯦꯀꯥ ꯒꯥꯔꯤꯗꯣ ꯆꯥꯝꯂꯒ ꯊꯝꯈꯤꯕꯗ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯥꯝꯂꯝꯕꯁꯤꯅꯅꯤꯅ ꯑꯩꯅ ꯉꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯅ ꯈꯜꯂꯤꯁꯤꯗꯤ ꯍꯩ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯍꯣꯏ ꯏꯃꯥ ꯅꯆꯥꯒꯤꯁꯦ ꯃꯣꯟꯗ꯭ꯔꯪꯗ ꯇꯧꯕ ꯅꯠꯇꯦ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯁꯛꯇꯥ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯀꯥꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯜ ꯀꯌꯥꯃꯨꯛ ꯇꯥꯜꯂꯛꯂꯒꯦ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯨꯒꯦ ꯀꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥ ꯍꯥꯟꯅ ꯇꯥꯜꯂꯝꯗ꯭ꯔꯁꯨ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯗꯗꯤ ꯇꯥꯟꯕ ꯇꯥꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯁꯦꯜꯗꯣ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯇꯣꯝꯄꯣꯛ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯉꯧ ꯂꯥꯎ ꯉꯥꯡꯗꯅ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯌꯥꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯂꯩꯍꯥꯎ ꯃꯥꯁꯨ ꯃꯁꯨꯝ ꯇꯥꯅ ꯀꯦꯊꯔꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥ ꯃꯦꯝꯃꯅ ꯍꯪꯂꯛꯏ ꯏꯆꯥꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯁꯨꯝ ꯇꯥꯅ ꯀꯦꯊꯔꯛꯂꯤꯕꯁꯤꯕꯣ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯏꯃꯥ ꯆꯠꯊꯣꯛꯀꯗꯕ ꯂꯩꯇ꯭ꯔꯒꯕꯨ ꯃꯁꯨꯝ ꯇꯥꯅ ꯀꯦꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯒꯤ ꯀꯦꯔꯤꯅꯤ ꯏꯃꯥ ꯅꯪ ꯕꯁꯤꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯈꯤꯕꯅꯤꯀꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯁꯨꯝ ꯇꯥꯅ ꯀꯦꯗ ꯂꯩꯔꯝꯃꯒꯦ ꯑꯃꯨꯛ ꯉꯥꯡꯕꯤꯁꯅꯤ ꯂꯥꯎ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯍꯣꯏ ꯂꯥꯛꯑꯒꯦ ꯆꯠꯂꯝꯃꯨ ꯑꯩꯅ ꯀꯦꯔꯒ ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯃꯤ ꯇꯥ ꯇꯣꯝꯄꯣꯛꯇꯨꯕꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯖꯥꯠꯂ ꯍꯥꯏꯅꯈꯤ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯦ ꯊꯣꯛꯂꯝꯕꯁꯨ ꯌꯥꯔꯦꯗ ꯑꯩꯁꯨ ꯐꯅꯦꯛ ꯄꯤ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯀꯦꯕꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡ ꯐꯅꯦꯛ ꯄꯤ ꯑꯍꯟꯕ ꯎꯄꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯁꯦꯠꯂꯒ ꯃꯌꯨꯝꯗꯒꯤ ꯃꯄꯥ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯄꯥ ꯏꯕꯣꯍꯜꯗꯨ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯕꯥꯁꯤ ꯂꯥꯛꯑꯦꯅꯦ ꯁꯤꯗꯤ ꯑꯁ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯔꯦ ꯕꯥꯁꯤꯅ ꯅꯛꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯁꯝꯕꯜꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯄꯥ ꯎꯗꯅꯕ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯎꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯁꯤꯒꯤ ꯁꯝꯕꯜ ꯃꯌꯥꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯍꯥꯎ ꯃꯥꯟꯕ ꯎꯈꯤꯕꯅꯤꯗ ꯅꯠꯇ꯭ꯔꯖꯥꯠꯂꯅꯦ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯎꯗꯦꯅꯦ ꯅꯠꯇ꯭ꯔꯒ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯗ ꯎꯗꯦ
ꯆꯪꯂꯒꯦꯗ ꯌꯨꯝꯗ ꯄꯨꯠ ꯄ꯭ꯔꯤꯠ ꯀꯣꯏꯔꯖꯥꯠꯂ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯣ Ibuhal asi haramduna sangay mayumda. Kay basise udi ukidri. Aina samal marumda lumisi. Jalage, jelurage, tatumpoka. Mema, Mema. Hukari haige, kaudrabasu, sangbira o imungda. Yasanglakpasida, pangkaw kobira nuwo, ay saksang dalay sa iye. Nasanupi lihaudi, kaday zaykre. Nang nasaksang dalay ribaduna. Magi kada, masumta na kihawbani. Numit taramday sida, masumta na keri na karike. Khangde aisu, hanglabasu niya khumde. Moy basi mo hangbirodana, magi kada layramgani. Hangoi, ay kari tongpagi hangdoy no. Nupi noy gidi, saranam helabasu, kedabadi yadabani kayo. Ado oirabadi, tumin laybiro, wangang birakan mo ingonda. Pana tengzilaklaba phawba masanupa tompok na hansilaktabaduda. Wakal waraduna thambal amadi saukthoi, mangolda phamduna masanupa halakpa ngairami. Mama, nasanupa adubu, nupiga koiba khangbra nangbo. Khangdi day moy papa. Ngasay budi phagire karino haipet hairamani. Nupi selugi haidana. Aidi phagi orubui khandana niya sangthana hangludri. Nupi selamdong mansili, nasanupa do. Hojik asuk yamna thenglabasi phawba hanjilaktribasi nadi. Adu oiragana hayayu phawba ngairasiru moy papa. Maduna pharani. Lao, imung changlasi. Tasengnamakki nupi sen oiramnabadi aikoinina somda mathaga sada leribasi. Madi nupi selabani sadana. Wakhalga nungaidana laithoklamdoinine. Mamanabagi mayumda. Moy baba taningdena laima. Angang masana ngangda wasya. Moy baba na ngangmiraglibadubu karino. Hayeng nongalaga tang tabim khanglani. Tumlabsi lao. Nasanupado hanjilaktra haidana wakhalga wawrano. Manthokpagi mapanida ko moy baba na haksya. Ayuk nganta tongpoki marup thoibadu silaktuna paug tamlami. Mataw tompoktu ngarang nupi silaktuna magi mayumda lehewi haidana. Paudu tabada saukthoi hairei. Toto, ay narang haibadu sumito. Madi nupi siyendana nungai laithwami si uraba mama. Thoiba, nang marup tubo ngarang nupi silakpagi kari mathel aw bizaraba. Moy baba sibu karino. Angang nata, ahal nata. Adugi wadubu angang sa hangliba sibu ikay bidro moy baba pa. Ikay de hey, isagumba karigi kay dito. Kumaw ibunga thoiba. Thoibasu, mawong iman madana kumlay. Baba, itaw nupi silakpagi saring asong kaktabani ngarang doina. Toto, masi khangbagi nine. Ayna hangyaw na hanglibasi mama nangko. Moy babagi katu karando hosik matang sadriye. Thoiba, imaw oidoriba nupi dubu masak mataw maram chatpu kamdawge. Ima, aikoy tinarakpadadi aduk hakna phatab oindi tawkide. Oo, pare dubu oiradi. Ima, baba, adudi nasam hanjakrage. Hoi, ima sunya sagaygi isi amaniga imaw lawba laklagi thoiba. Hoi ma, ibohal yam ngak nairei. Mema, nasanupina mayum pankra matung hojikti. Maigi mupang makada thamma surubiri amta mangdrane. Masibu karigoi bizano. Khangde aisu nasanupini yumsi leiringai matamdadi yena khalu kasya surubiri manamna amuk toiba. Nami thoklaga yengure kanasu leiramte. Thamoidadi nya sinakibani. Yumsida moy basi natana surubiri thaklibasya kanano haidana. Misakto sukhang khangkhidabani. Mema, nangbu suruka lona thairo. Hayun, ikairunune nangi nupadabo. Karino na moy basi taningdeda. Minaga taragaibu inthi nungai na ngangbiraroi. Hanu thangdaibu athiba mingsatnane imingsi kai satnani. Adumba pathong khangda wado amuk hana ngangbirakkanu ko. Saujino haiba natene ai nanglibasi hana phajana khumlaune. Ai yam singnari. Lehaw leiringaidadi mangona taisinba yani khandana suruk huralaga thaklibrai minangbo. Moy basi thakti miyaibo. Nogi suruk kado manam aduk yamna namthikraba isada phani pharoisu khangdabadubu aina thaklamgani khaliro. Noigi suruk puhen manya nupi mayamna hawi haidana sariba kwa phawba ai sajate ko. Phare namoy musene thakte harabanina. Nasanupina sida lakpa kandoina ai hanglagi. Hangbiro kanana thaido khangnanaba. Somda lehaw madi surup thaklaktaba matam kuiraklabana surup thakningbana masadu aram khawrang behelaklami. As karino aina ngasi tawrisibo asumna tawrakani khangjaramati ailonolona khoigi basigi surup birido thakjaramoidabani. Aina thibum larubuduna hausikti ai kayada warabano basi
ꯑꯩ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅ ꯆꯤꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯧ ꯑꯁ ꯀꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯏꯃꯥꯁꯤꯁꯨꯕ ꯑꯩꯅ ꯁꯣꯝꯗ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯧ ꯀꯩꯗꯧꯔꯖꯥꯠꯅꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯧꯁꯤꯕꯨ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯇꯣꯝꯄꯣꯛ ꯍꯩ ꯇꯣꯝꯄꯣꯛ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯇꯧꯔꯤꯌꯦ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤꯗꯤ ꯊꯥꯖꯔꯨꯗꯦꯅ ꯇꯧꯔꯤꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯀꯟꯈꯤꯕꯁꯤꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯊꯤꯔ ꯃꯇꯨꯡ ꯊꯕꯛ ꯁꯨꯔꯛꯀꯅꯤꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯅꯤ ꯈꯪꯉꯝꯃꯗꯤ ꯄꯨꯡꯀꯛ ꯆꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯊꯤꯖꯟꯕꯤꯔꯝꯒꯗꯕꯅꯤꯅꯦ ꯏꯃꯥꯅ ꯑꯁ ꯏꯃꯥ ꯌꯥꯔꯦꯗ ꯏꯁ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯨꯄꯥ ꯍꯣꯏ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯋꯥꯈꯜꯒ ꯌꯥꯝ ꯇꯥꯈ꯭ꯔꯦꯀꯣ ꯏꯃꯥ ꯑꯩ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯌꯥꯝ ꯀꯧꯅꯤꯡꯗꯅ ꯀꯧꯕ ꯅꯠꯇꯦꯅꯦ ꯑꯣ ꯑꯗꯨꯕꯨꯅꯦ ꯅꯆꯥꯅ ꯍꯪꯖꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯀꯧꯔꯤꯕꯣ ꯏꯃꯧꯗꯣ ꯉꯁꯤꯒꯤ ꯎꯗ꯭ꯔꯤꯌꯦ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕꯅꯤ ꯏꯃꯧꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯅꯪꯅ ꯂꯥꯏꯊꯣꯛꯇꯅ ꯏꯪꯈꯣꯜꯒ ꯇꯧꯗ ꯂꯩꯊꯣꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯏꯃꯥ ꯂꯩꯍꯥꯎꯅ ꯀꯩꯁꯨ ꯇꯧꯔꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯏꯪꯈꯣꯜ ꯌꯣꯄꯥꯛ ꯇꯧꯔꯒꯦꯅ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯍꯩ ꯅꯪꯒꯤ ꯌꯣꯝꯄꯥꯛ ꯇꯧꯕꯒ ꯂꯥꯏꯔꯤ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯁꯨ ꯆꯠꯂꯨ ꯌꯨꯝꯁꯤ ꯂꯥꯛꯄꯒ ꯀꯨꯏꯗ꯭ꯔꯤꯕꯒ ꯑꯣꯏꯔꯦ ꯋꯥꯈꯜ ꯄꯤꯛꯊꯈꯤꯅꯤꯀꯣ ꯍꯣꯏ ꯆꯪꯉꯒꯦ ꯁꯤꯒꯤ ꯐꯩꯖꯣꯝꯁꯤ ꯂꯣꯏꯔꯒ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯗ ꯂꯩꯔꯅꯨꯅꯦ ꯅꯪꯕꯨ ꯇꯣꯝꯄꯣꯛ ꯆꯪꯉꯒꯦ ꯏꯃꯥ ꯊꯕꯛꯀꯁꯦ ꯇꯧꯐꯝ ꯈꯪꯗꯦ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯃꯃꯥꯅ ꯌꯣꯟꯕ ꯆꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯒ ꯀꯥꯔꯛꯄꯗ ꯈꯨꯜꯒꯤ ꯃꯇꯥꯎ ꯑꯃꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯇꯥꯎ ꯆꯥꯎꯊꯣꯏ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯏꯇꯥꯎ ꯍꯜꯂꯒꯦ ꯆꯥꯛ ꯇꯣꯛꯂꯒ ꯑꯃꯨꯛ ꯀꯨꯝꯂꯛꯂꯒꯦ ꯏꯆꯥ ꯅꯨꯄꯥꯒ ꯌꯨꯝꯗ ꯀꯥꯔꯗ ꯑꯣꯏꯔꯕꯗꯤ ꯃꯩꯈꯨ ꯉꯥꯏꯍꯥꯛ ꯈꯨꯃꯤꯟꯅꯈꯤꯁꯤꯔꯣ ꯏꯇꯥꯎ ꯍꯥ ꯄꯥꯏꯔꯣꯏꯒꯦ ꯏꯇꯥꯎ ꯑꯩ ꯀꯨꯏꯔꯦ ꯃꯩꯈꯨ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗꯤ ꯃꯩꯈꯨ ꯅꯠꯇꯕ ꯆꯨꯔꯨꯞ ꯕꯤꯔꯤꯗꯤ ꯄꯥꯏꯕꯤꯔꯤꯕ ꯏꯇꯥꯎꯕꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯩꯅꯕꯤꯅꯤ ꯅꯣꯡꯃꯒꯤ ꯃꯆꯩ ꯑꯃ ꯁꯤꯡꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛꯀ ꯆꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯈꯔ ꯂꯦꯞꯄꯤ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯃꯀꯨꯕꯣꯏꯁꯤ ꯅꯤꯁꯥ ꯆꯥꯕꯣꯏ ꯈꯟꯈꯤꯅꯤ ꯍꯥꯏꯗꯅ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯁꯦ ꯆꯨꯔꯨꯞ ꯃꯄꯨꯟ ꯑꯁꯤ ꯏꯇꯥꯎꯅ ꯂꯣꯟꯅ ꯃꯇꯝ ꯈꯔ ꯊꯛꯅꯕ ꯄꯥꯏꯈ꯭ꯔꯣ ꯐꯔꯦꯗ ꯏꯇꯥꯎ ꯃꯆꯩ ꯑꯃꯗꯨꯝ ꯊꯛꯂꯒ ꯆꯠꯈꯤꯒꯦ ꯑꯩ ꯆꯠꯂꯣ ꯏꯇꯥꯎ ꯑꯩꯁꯨ ꯃꯩꯈꯨ ꯉꯥꯏꯍꯥꯛꯇ ꯈꯨꯍꯧꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯈꯨꯕꯤꯍꯧꯈꯣ ꯉꯥꯏꯍꯥꯛ ꯆꯥꯎꯊꯣꯏ ꯃꯥꯁꯨ ꯃꯇꯥꯎꯅ ꯄꯤꯔꯛꯂꯤꯕ ꯆꯨꯔꯨꯞ ꯃꯄꯨꯟ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯤꯕ ꯃꯩꯈꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯈꯦꯠꯂꯒ ꯌꯥꯝ ꯍꯥꯎꯅ ꯊꯛꯇꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯗ ꯍꯪꯂꯛꯏ ꯏꯃꯥ ꯆꯥꯛꯁꯦ ꯄꯥꯕ ꯍꯜꯂꯛꯂꯒ ꯄꯨꯂꯞ ꯆꯥꯗꯣꯏꯔꯥ ꯍꯣꯏ ꯆꯥꯔꯁꯤ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯅꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯤꯌꯨꯅ ꯃꯧꯗ ꯏꯃꯥꯗꯤꯅꯦ ꯅꯪ ꯄꯥꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯆꯥꯗꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯃꯥꯗ ꯍꯪꯕꯗꯣ ꯉꯁꯤꯗꯒꯤ ꯀꯥꯎꯔꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯏꯃꯥ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯄꯤꯔꯨꯁꯣ ꯍꯥꯏꯗꯅ ꯊꯥꯈꯤꯕꯅꯤ ꯑꯣ ꯏꯃꯥ ꯑꯗꯨꯗꯤ ꯆꯥꯛꯁꯤꯡꯗꯣ ꯀꯨꯞꯁꯤꯜꯂꯨꯈꯤꯒꯦ ꯄꯥꯕ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯍꯣꯏ ꯂꯩꯍꯥꯎ ꯆꯪꯈ꯭ꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯧꯗꯨ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯗ ꯏꯆꯦ ꯊꯝꯕꯥꯜ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯅꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯕꯨ ꯅꯃꯧ ꯑꯐꯕꯤ ꯃꯁꯨ ꯍꯦꯛꯇ ꯐꯪꯖꯤꯜꯂꯛꯏ ꯏꯅꯥꯎ ꯃꯁꯤꯗꯤ ꯑꯩꯅ ꯇꯝꯕ ꯉꯝꯂꯨꯕ ꯅꯠꯇꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯂꯛꯂꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯆꯦ ꯋꯥꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯛꯂꯤꯕꯗꯨꯗꯤ ꯏꯅꯥꯎ ꯍꯥꯟꯅꯗꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗꯒꯤ ꯀꯔꯤꯗꯒꯤ ꯑꯩꯅ ꯉꯥꯛꯇꯅꯤ ꯇꯧꯔꯝꯂꯤꯕ ꯆꯨꯝꯃꯤ ꯏꯆꯦꯅ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯈꯔꯗꯤ ꯐꯪꯂꯛꯂꯦ ꯍꯥꯏꯕ ꯇꯥꯏꯌꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯏꯟꯁꯥꯡꯁꯦ ꯄꯪꯍꯥꯎꯗ ꯍꯥꯎꯔꯝꯒꯅꯤꯗ ꯍꯥꯎꯔꯤ ꯏꯟꯁꯥꯡꯒꯗꯤꯅꯦ ꯈꯨꯍꯥꯎ ꯆꯥꯗꯅ ꯍꯥꯎꯔꯤ ꯑꯗꯨꯗꯤ ꯏꯆꯦ ꯅꯅꯥꯎ ꯑꯃ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯏ ꯏꯆꯦꯁꯨ ꯂꯩꯍꯧꯔꯦꯀꯣ ꯊꯤꯟꯗꯣꯛꯇ꯭ꯔꯦ ꯌꯨꯝꯁꯨ ꯅꯛꯄꯅꯤꯅ ꯏꯆꯦ ꯅꯪꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯂꯩꯍꯥꯎ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯔꯨ ꯏꯀꯨ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯔꯨ ꯀꯨꯀꯤ ꯃꯈꯣꯛ ꯑꯍꯣꯕꯗꯨ ꯈꯔ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯑꯃꯅ ꯃꯩ ꯆꯝꯂꯒ ꯊꯛꯂꯤ ꯁꯤꯈ꯭ꯔꯗꯤ ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯦꯗꯅ ꯍꯌꯦꯡ ꯃꯈꯩꯗꯤ ꯆꯨꯔꯨꯞ ꯊꯛꯅꯤꯡꯂꯕꯗꯤ
ꯆꯔꯨ ꯏꯀꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯔꯨ ꯈꯨꯛꯁꯦ ꯍꯦꯛ ꯍꯦꯛ ꯊꯛꯄ ꯇꯥꯔꯦ꯫ ꯊꯝꯕꯥꯜ ꯃꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯄꯩꯔꯤꯕꯗꯨꯗ ꯃꯩꯈꯨ ꯀꯥꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯑꯗꯨ ꯃꯩ ꯆꯨꯔꯝꯂꯕꯣꯏ ꯅꯤꯡꯗꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯆꯔꯨ ꯏꯀꯨ ꯃꯩ ꯊꯥꯔꯤꯕꯗꯨꯕꯣ ꯂꯩꯔꯝꯃꯨ ꯈꯪꯉꯦꯕ ꯉꯁꯤ ꯊꯝꯕꯥꯜ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ꯫ ꯍꯣꯏꯃ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯆꯦꯟꯁꯤꯜꯂꯨꯔꯒꯦ ꯀꯥꯗ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯃꯅꯦꯝ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯆꯔꯨ ꯏꯀꯨ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯔꯨ ꯏꯀꯨꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯊꯟꯇ ꯑꯣꯏꯅ ꯉꯛꯆꯔꯝꯃꯤ꯫ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯆꯔꯨ ꯏꯀꯨ ꯑꯁꯣꯝꯗꯒꯤ ꯃꯩꯈꯨ ꯀꯥꯔꯛꯈꯤꯕ ꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ꯫ ꯇꯝꯅꯔꯤ ꯆꯠꯂꯅꯦ ꯑꯩꯅꯦ ꯍꯅꯨ ꯊꯪꯁꯤꯗ ꯀꯤꯕ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯦꯗ ꯏꯃꯨꯡ ꯆꯪꯍꯧꯔꯒꯦ ꯃꯩꯈꯨ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯀꯌꯥꯗ ꯄꯪꯉꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯆꯨꯔꯨꯞ ꯁꯥꯔꯒ ꯊꯛꯑꯝꯕꯒꯤ ꯃꯩꯈꯨ ꯈꯨꯕꯗꯨꯗ ꯃꯥꯅ ꯀꯤꯔꯒ ꯆꯦꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯠꯀꯗꯕ ꯃꯊꯧ ꯑꯃꯨꯛ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯉꯁꯥꯏ ꯃꯥꯅ ꯆꯔꯨ ꯏꯀꯨ ꯑꯗꯣꯝꯗ ꯃꯩꯈꯨ ꯈꯨꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯀꯤꯅ ꯀꯤꯅ ꯂꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯤꯕ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯃꯥꯏꯕ ꯃꯊꯣꯡ ꯆꯥꯕ ꯑꯃꯇꯦꯛ ꯇꯧꯔꯛꯇꯦꯗꯀꯣ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗꯕꯒꯤ ꯋꯥꯔꯣ ꯅꯣꯛꯇꯅꯒ ꯇꯧꯔꯤꯗꯨꯕꯣ꯫ ꯍꯩ ꯎꯁꯤꯠꯇꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ ꯅꯣꯛꯅꯤꯡꯕꯒꯤꯅꯤꯅꯦ ꯅꯣꯛꯅꯤꯡꯕꯒꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨꯁꯦ ꯇꯝꯅꯕ ꯊꯦꯡꯅꯈ꯭ꯔꯕꯣ ꯅꯪꯕꯣ ꯍꯥ? ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯌꯥꯝ ꯀꯤꯅꯒ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨꯁꯦ ꯇꯝꯅꯕ ꯃꯥꯜꯂꯤ, ꯑꯩꯅ ꯁꯨꯃꯥꯡꯗꯒꯤ ꯃꯩꯈꯨꯒꯨꯝꯕ ꯑꯣꯏꯌꯦꯅ ꯆꯪꯉꯨꯔꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯃꯩꯈꯨꯁꯨ ꯈꯨꯔꯝꯗ꯭ꯔꯒ ꯀꯥꯏꯗꯅꯒ ꯍꯥ? ꯅꯪ ꯁꯤꯃꯅꯦ ꯅꯣꯛꯑꯣ ꯄꯦꯟꯅ ꯅꯣꯛꯍꯧꯔꯣ, ꯃꯣꯏ ꯄꯥꯕꯗꯤꯅꯦ ꯅꯣꯛꯍꯧꯔꯣꯕ ꯑꯩꯗ ꯆꯠꯈ꯭ꯔꯒꯦ꯫ ꯆꯠꯂꯣ ꯑꯗꯨꯒ ꯃꯤꯒꯤ ꯆꯔꯨ ꯏꯀꯨ ꯃꯌꯥ ꯌꯧꯕ ꯀꯥꯟꯗꯅꯦ ꯑꯃꯨꯛ ꯇꯝꯅꯔꯦꯅ ꯑꯃꯨꯛ ꯀꯟꯅ ꯆꯦꯜꯂꯧꯀꯣ꯫ ꯆꯦꯜꯂꯛꯇꯧꯔꯤ ꯑꯩꯈꯣꯏꯗꯤ ꯅꯊꯧ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯒꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯁꯥꯎꯔꯤ ꯋꯥꯍꯩ ꯈꯔꯁꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯅꯥꯗꯦ ꯉꯁꯥꯏ ꯏꯇꯥꯎꯅ ꯄꯤꯔꯛꯈꯤꯕ ꯆꯨꯔꯨꯞꯇꯨ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯅ ꯃꯆꯩ ꯑꯃ ꯊꯛꯊꯔꯒ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯂꯩꯍꯥꯎ ꯃꯀꯨꯕꯣꯛꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯆꯥꯛꯅ ꯍꯥꯏꯍꯧꯏ꯫ ꯏꯀꯨꯕꯣꯛꯅ ꯊꯛꯂꯤꯕ ꯆꯨꯔꯨꯞ ꯑꯁꯦ ꯑꯩꯅ ꯊꯛꯄꯒ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯒꯤ ꯍꯥꯎꯈ꯭ꯔꯅꯤꯁꯦ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯌꯨꯝꯁꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯏꯀꯨꯕꯣꯛꯅ ꯊꯛꯈ꯭ꯔꯤꯕ ꯆꯨꯔꯨꯞ ꯑꯁꯤꯒꯤ ꯃꯈꯥ ꯈꯔ ꯂꯩꯍꯧꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯆꯨꯔꯨꯞ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯂꯝꯌꯥꯏꯀꯥꯗ ꯏꯔꯦꯟꯖ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯔꯦꯗꯅ ꯊꯛꯊꯔꯒꯦ ꯆꯨꯔꯨꯞ ꯃꯆꯩꯁꯦ ꯍꯥꯎꯅ ꯉꯁꯤꯗꯤ꯫ ꯑꯩꯅ ꯏꯃꯨꯡꯗ ꯊꯛꯂꯕꯗꯤ ꯏꯅꯦꯝꯕꯣꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯎꯈꯤꯕ ꯌꯥꯏ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯝ ꯅꯝꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯊꯛꯂꯨꯈꯤꯒꯦ꯫ ꯁꯤ ꯊꯛꯄꯗꯒꯤꯗꯤ ꯑꯩ ꯆꯨꯔꯨꯞꯁꯦ ꯊꯥꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯁꯣꯏꯗꯅ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯕ ꯁꯣꯏꯗꯅ ꯅꯪꯂꯛꯑꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯊꯣꯔꯛꯂꯒ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯌꯥꯝ ꯍꯥꯎꯅ ꯊꯛꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯔꯗꯨꯅ ꯍꯧꯖꯤꯛꯁꯨ ꯆꯔꯨ ꯏꯀꯨ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯈꯨꯔꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯍꯦꯔꯥ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯇꯪ ꯈꯪꯗꯣꯛꯂꯒꯦ꯫ ꯂꯨꯝꯃꯒ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯕꯤꯗꯦ, ꯑꯩꯕꯨ ꯆꯤꯟꯊꯤꯕ ꯇꯥꯍꯟꯕꯤꯕ꯫ ꯉꯁꯤꯗꯤ ꯂꯥꯏꯔ ꯃꯤꯔꯥ ꯍꯥꯏꯕꯗꯨꯇꯪꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯪꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯃꯥꯁꯨ ꯂꯨꯝꯗꯅ ꯍꯧꯗꯣꯡꯅ ꯂꯤꯛꯂꯥ ꯀꯥꯟꯕꯒꯨꯝꯅ ꯃꯈꯣꯡꯗꯨ ꯀꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯆꯨꯔꯨꯞ ꯑꯗꯨ ꯃꯍꯥꯎ ꯂꯩꯅ ꯊꯛꯂꯗꯨꯅ ꯍꯥꯏꯖꯔꯤ ꯃꯊꯟꯇ꯫ ꯍꯥꯎꯔꯦ ꯉꯁꯤꯗꯤꯅꯦ ꯇꯥꯡꯅ ꯊꯛꯄ ꯐꯪꯕꯒꯤꯔ ꯀꯩꯅꯣ ꯆꯨꯔꯨꯞꯁꯦ꯫ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯕꯥꯖꯤꯒꯤ ꯆꯨꯔꯨꯞ ꯍꯨꯔꯥꯜꯂꯒ ꯊꯛꯄꯗꯨꯗꯤ ꯏꯀꯨꯕꯣꯛꯀꯤ ꯆꯨꯔꯨꯞ ꯍꯨꯔꯥꯜꯂꯒ ꯊꯛꯄꯁꯤꯅꯕꯨ ꯍꯦꯟꯅ ꯍꯥꯎꯏꯅꯦ꯫ ꯍꯩꯃ ꯃꯩꯈꯨ ꯈꯨꯔꯤꯕꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦꯅ ꯑꯩꯒꯤ ꯏꯃꯧ ꯂꯩꯍꯥꯎꯅꯤꯅ ꯁꯤꯗꯤ꯫ ꯃꯥꯗꯤ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯆꯨꯔꯨꯞꯀ ꯊꯛꯄ ꯖꯥꯠꯅꯤꯗꯅ ꯌꯥꯝꯅ꯫ ꯃꯍꯧꯋꯥ ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ? ꯂꯩꯍꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯅꯃꯧ ꯃꯩꯈꯨ ꯈꯨꯖꯔꯝꯃꯅꯤ꯫ ꯏꯀꯥꯏꯕꯅ ꯁꯤꯔꯤꯗ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯒ ꯉꯝꯂꯣꯏꯗꯧꯔꯦ, ꯑꯩ ꯏꯄꯥꯝꯗ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯍꯥꯎ ꯏꯀꯥꯏꯃꯟꯕꯒꯤ ꯃꯌꯥꯏꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯄꯥꯝ ꯇꯝꯅ ꯑꯁꯨꯝ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯍꯦ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ, ꯆꯦꯟꯈ꯭ꯔꯦꯅꯦ ꯌꯥꯡꯅ, ꯅꯨꯡꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯆꯨꯔꯨꯞ ꯊꯛꯄꯤ ꯑꯣꯏꯔꯝꯂꯕꯀꯣ꯫ ꯑꯣ
ꯇꯣꯝꯄꯣꯛ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯇꯗ ꯆꯤꯡꯅꯕ ꯄꯨꯝꯕ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯈꯜꯂꯦꯕ ꯑꯉꯥꯡꯁꯨ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯆꯔꯨꯈꯣꯛ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯝꯃꯦꯅ ꯃꯣꯡꯄꯥꯛ ꯃꯈꯥꯒꯗꯣ ꯆꯔꯨꯈꯣꯛ ꯌꯥꯝ ꯂꯩꯌꯦꯕ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯠꯇꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯈꯪꯅꯕꯗꯒ ꯃꯥꯕꯨ ꯆꯨꯔꯨꯞ ꯊꯛꯏ ꯊꯛꯇꯦꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯏꯕꯦ ꯏꯃꯥ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯃꯥꯅ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯆꯨꯔꯨꯞ ꯊꯛꯄꯗ ꯑꯩꯅ ꯎꯕꯗꯒꯤ ꯏꯀꯥꯏꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯏꯃꯧꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪꯕꯣ ꯏꯃꯥ ꯉꯁꯤꯐꯥꯎ ꯌꯦꯡꯉꯁꯤ ꯍꯣꯏ ꯍꯣꯏ ꯊꯥꯕꯨꯗꯤ ꯊꯥꯖꯗ꯭ꯔꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒ ꯏꯃꯧ ꯆꯠꯈ꯭ꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯑꯩ ꯇꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯊꯣꯡꯒꯦ ꯁꯣꯝꯗ ꯂꯩꯍꯧ ꯃꯥꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯛꯂꯝꯃꯤ ꯃꯃꯥ ꯃꯦꯝꯃꯗ ꯃꯦꯝꯃ ꯃꯊꯕꯥꯛ ꯐꯨꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯏꯆꯥꯗꯤ ꯑꯗꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯗꯅ ꯇꯧꯔꯤꯕ ꯅꯪꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤꯗ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯑꯩꯁꯨ ꯏꯃꯥ ꯄꯥꯟꯕꯒꯤ ꯏꯀꯥꯏ ꯃꯁꯛ ꯈꯪꯕꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯏꯄꯥꯝꯅ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯅꯪ ꯕꯁꯤꯅ ꯅꯪꯅ ꯌꯨꯝꯁꯤ ꯂꯥꯛꯄ ꯀꯥꯟꯗ ꯍꯪꯅꯤ ꯍꯥꯏꯗꯅꯅꯦ ꯃꯨꯛꯇꯅ ꯂꯩꯔꯤꯗꯨꯗꯤ ꯅꯪ ꯅꯁꯥ ꯂꯥꯛꯂꯒ ꯍꯥꯏꯗꯣꯛꯆꯔꯛꯅꯤꯗꯅ ꯏꯃꯥ ꯑꯩ ꯑꯇꯩ ꯑꯝꯇ ꯈꯪꯗꯦ ꯑꯩ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯦꯛꯈ꯭ꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯤ ꯏꯃꯥ ꯊꯤꯜꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨ ꯑꯩ ꯏꯗꯤ ꯌꯥꯝ ꯏꯀꯥꯏ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯃꯥ ꯍꯩ ꯌꯥꯔꯦ ꯅꯪꯁꯨ ꯆꯨꯔꯨꯞꯇꯣ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯌꯥꯝ ꯊꯛꯅꯤꯡꯂꯕꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯇꯥꯕꯅꯤ ꯃꯁꯥꯅꯗꯣ ꯏꯃꯥ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯛꯀꯦ ꯈꯟꯅ ꯊꯛꯈꯤꯕꯅꯤ ꯑꯗꯨꯗ ꯏꯅꯦꯝꯕꯣꯛ ꯅꯧꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯅꯪ ꯕꯖꯤꯁꯨ ꯂꯥꯛꯂꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯔꯁꯤ ꯍꯦꯛ ꯑꯁ ꯑꯩꯗꯤ ꯆꯪꯁꯤꯁꯤꯌꯨ ꯇꯝꯂꯝꯂꯕꯀꯣ ꯌꯥꯔꯦ ꯊꯤꯕꯣꯡ ꯂꯥꯎ ꯑꯣꯏꯔꯨꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯣꯏ ꯆꯥꯁꯤꯗꯤ ꯏꯕꯣꯍꯜ ꯍꯜꯂꯛꯄꯒ ꯃꯦꯝꯃꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯤꯗꯨ ꯇꯥꯔ ꯃꯇꯨꯡ ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯝꯃꯦꯗꯅ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯃꯣꯏ ꯕꯖꯤꯅꯅꯤ ꯃꯣꯏ ꯕꯖꯤꯅ ꯑꯩꯅꯗꯤ ꯀꯔꯝꯅ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯕꯅꯤ ꯃꯦꯝꯃ ꯀꯔꯤꯒꯤ ꯊꯣꯛꯍꯟꯗꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏ ꯕꯖꯤꯅ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯈꯤꯗ꯭ꯔꯣ ꯑꯉꯥꯡ ꯃꯃꯥꯡꯗ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄꯤꯒꯅꯨ ꯑꯉꯥꯡꯅ ꯃꯇꯧ ꯇꯝꯒꯅꯤ ꯍꯥꯏꯗꯅ ꯇꯣꯏꯅ ꯍꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯥꯅ ꯂꯨꯅ ꯊꯛꯂꯝꯕꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯅꯦ ꯃꯦꯝꯃ ꯈꯪꯗꯕꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯜꯂꯛꯂꯤꯕꯁꯤ ꯑꯩꯅ ꯍꯪꯒꯦ ꯈꯜꯂꯤꯉꯩ ꯃꯥꯗꯤ ꯃꯈꯣꯡꯅ ꯊꯣꯡ ꯂꯥꯛꯂꯒ ꯍꯥꯏꯔꯔꯦꯗꯅ ꯅꯣꯛꯅꯤ ꯃꯣꯏ ꯕꯁꯤꯗꯤ ꯅꯆꯥꯅꯨꯄꯤꯗꯤ ꯏꯀꯥꯏꯕꯅ ꯁꯤꯍꯧꯗꯧꯔꯦ ꯍꯩ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯅꯅꯦ ꯍꯣ ꯃꯤꯅ ꯇꯧꯅꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯏꯕꯥꯏꯗꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯊꯦꯡꯂꯞꯅ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯊꯝꯕꯥꯜ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯎꯊꯣꯏ ꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯧꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯤꯅ ꯃꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯅꯠꯇꯤꯌꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯖꯔꯤꯁꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯣꯡꯂꯤꯕ ꯅꯪꯗꯤ ꯆꯥꯛ ꯅꯠꯇꯦ ꯅꯪꯕꯨ ꯅꯊꯧ ꯏꯔꯩꯃꯛ ꯂꯩꯇꯗꯅ ꯏꯃꯧꯅ ꯊꯣꯡꯖꯒꯗꯧꯕ ꯆꯥꯛꯇꯣ ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯊꯣꯡꯂꯤꯔꯣ ꯍꯣ ꯑꯇꯩ ꯑꯝꯇ ꯅꯠꯇꯤꯌꯦ ꯅꯅꯥꯏ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯖꯔꯤꯁꯦ ꯅꯃꯧꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯏꯀꯨ ꯃꯔꯨꯝꯗ ꯆꯨꯔꯨꯞ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅꯁꯨ ꯉꯁꯤꯗꯤ ꯂꯥꯏꯔ ꯃꯤꯔ ꯐꯥꯔꯒꯦ ꯈꯟꯗꯅ ꯆꯪꯉꯨꯔꯦ ꯍꯦꯛ ꯑꯗꯨꯗꯗꯤ ꯃꯧꯗꯣ ꯆꯨꯔꯨꯞ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯍꯦꯛ ꯃꯥꯗꯤꯅꯦ ꯑꯩ ꯎꯕꯗ ꯏꯀꯥꯏꯃꯟꯗꯅ ꯃꯄꯥꯝꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯏꯃꯨꯡ ꯐꯥꯎ ꯆꯪꯉꯝꯗꯅ ꯏꯍꯦ ꯆꯨꯔꯨꯞ ꯊꯛꯄꯒꯤꯕꯨ ꯏꯀꯥꯏꯗꯅ ꯃꯄꯥꯝ ꯆꯠꯂꯤꯕ ꯐꯖꯅ ꯏꯔꯦꯟꯁꯅ ꯍꯥꯏꯔꯒ ꯊꯛꯄꯗꯨꯝ ꯌꯥꯕꯗꯨꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯨꯡꯅ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯣꯏꯅꯦꯍꯦ ꯐꯖꯔꯅꯤ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯃꯣꯏꯒꯤ ꯊꯝꯕꯥꯜꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯀꯨꯕꯣꯛꯀ ꯆꯨꯔꯨꯞ ꯊꯛꯃꯤꯟꯅꯩ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯉꯥꯏꯖꯁꯅꯨ ꯀꯔꯤꯅꯣ ꯃꯃꯥ ꯍꯣꯏ ꯌꯥꯔꯦ ꯈꯣꯡ ꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯕꯤꯔꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯆꯠꯅꯕ ꯌꯥꯕ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯍꯅꯨꯊꯪꯁꯤꯗ ꯍꯩ ꯍꯅꯨꯖꯔꯁꯨ ꯑꯩꯁꯦ ꯋꯥꯈꯜꯗꯗꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪꯅꯤꯅꯦ ꯄꯥꯈꯪ ꯍꯣꯏ ꯌꯥꯖꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯒꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯝ ꯑꯃ ꯊꯥꯡꯍꯜꯂꯕꯗꯤ ꯂꯣꯏ ꯈꯪꯅꯅꯤꯀꯣ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯂ ꯍꯅꯨꯕꯔꯥꯏꯗꯣ ꯃꯃꯥ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯨꯝ ꯋꯥ ꯉꯥꯛꯇꯦꯛ ꯍꯥꯏꯔꯛꯇꯅꯕ ꯈꯣꯡ ꯈꯨꯠꯇꯨꯝ ꯍꯥꯝꯇꯣꯛꯂꯨꯈꯤꯒꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯀꯣ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯕꯒ ꯆꯥꯕ ꯌꯥꯅꯕ ꯍꯣꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯃꯃꯥꯡꯗ ꯊꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯂꯩꯍꯥꯎ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯕꯖꯦꯠ ꯅꯈꯣꯏꯅꯤ ꯆꯪꯉꯨꯔꯣ
ꯑꯩꯗꯤ ꯆꯪꯕ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯩ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯂꯩꯍꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯄꯥꯒꯩꯒꯁꯤ ꯆꯨꯝꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯅꯪ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯣ ꯑꯗꯣ ꯑꯩ ꯆꯪꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯏꯅꯦꯝꯄꯣꯛꯇꯣ ꯂꯩꯔꯝꯃꯗꯤ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ ꯉꯁꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯃꯁꯤꯗꯤ ꯏꯀꯥꯏꯕ ꯅꯪꯅꯤꯡꯗ꯭ꯔꯕꯗꯤ ꯆꯨꯔꯨꯞꯇꯣ ꯊꯛꯅꯤꯡꯉꯨꯔꯅꯨꯗꯅ ꯊꯛꯑꯔꯣꯏ ꯁꯤꯗꯩꯗꯤ ꯉꯔꯥꯡꯒꯤ ꯃꯇꯝꯗꯣ ꯀꯥꯟꯊꯣꯛꯍꯟꯕ ꯌꯥꯔꯗꯤ ꯉꯔꯥꯡꯒꯤ ꯁꯔꯨꯛꯇꯣ ꯌꯥꯎꯍꯜꯂꯝꯃꯣꯏꯗꯕꯅꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅ ꯁꯤꯟꯕꯤꯔꯣꯍꯦ ꯅꯪꯅ ꯂꯥꯎ ꯆꯪꯉꯛꯑꯣ ꯅꯄꯥꯒꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯏꯕꯣꯍꯜꯁꯨ ꯆꯩꯔꯛꯏ ꯅꯃꯥꯅ ꯆꯥ ꯀꯩꯗꯧꯔꯤꯒꯦ ꯇꯨꯡꯗ ꯂꯩꯊꯔꯒ ꯁꯠ ꯆꯪꯉꯛꯑꯣ ꯍꯣꯏ ꯍꯣꯏ ꯆꯪꯖꯔꯛꯑꯦ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯖꯤꯌꯥ ꯃꯄꯥꯟꯗ ꯃꯤ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯃꯤꯃꯥ ꯅꯪ ꯑꯝꯇ ꯀꯧ ꯍꯣꯏ ꯍꯣꯏ ꯀꯧꯒꯦ ꯏꯅꯝꯃ ꯏꯅꯝꯃꯧ ꯍꯣꯏ ꯏꯅꯝꯃ ꯊꯝꯕꯥꯜ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝ ꯍꯩꯃꯥ ꯃꯦꯝꯃ ꯅꯣꯏ ꯑꯣꯏꯔꯦ ꯍꯣꯏ ꯏꯅꯝꯃ ꯃꯥꯅꯤ ꯑꯗꯣ ꯇꯥꯗ ꯍꯣꯏꯕꯨ ꯂꯩꯌꯦ ꯂꯩꯌꯦ ꯀꯧꯊꯣꯔꯛꯀꯦ ꯏꯅꯝꯃ 이보할 피다 솜나 팜물라오 나코이 뿐나 호이호이지 호 따비리브로 모이 빠바 이붕어 이보할 호이 라이에 마바 나무데 톡비로 호이호이 메메 이까이랍다우나 이나마 까리 하이가다버노 캉드레 따우리세 란바디 이사누피나 랄리바니 까리기 란바노 메마 이나마수 캉이 이코이기 다이방시다 누피나 수룹 타고 싸나데 하두부 이보할나 마락 탈라돈 하이리 이시에나수 왕강비리 하두부 이시기 와 마락 타서라가 나오빠 와 크라 이세호게 하유네 하유네 이보할 이제 뿜나막세 나오빠나 통안기바 강더니 ꯑꯩꯅ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯂꯨꯕꯅ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯑꯍꯥꯎꯕ ꯃꯤꯊꯥꯏꯒꯨꯝ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯎꯍꯟꯗꯅ ꯆꯨꯔꯨꯞ ꯂꯣꯟꯅ ꯊꯛꯂꯝꯕꯅꯤ ꯆꯥꯎꯊꯣꯏꯅ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯋꯥ ꯈꯟꯅꯔꯝꯕꯗꯣ ꯏꯃꯧ ꯂꯧꯕ ꯆꯠꯅꯕ ꯍꯥꯏꯅꯕꯅꯤ ꯉꯁꯤꯁꯦ ꯅꯈꯣꯏꯅ ꯊꯤꯜꯂꯛꯄ ꯅꯍꯥꯜꯂꯤ ꯏꯕꯣꯍꯜ ꯏꯆꯥꯅꯨꯄꯤꯅ ꯏꯀꯥꯏꯃꯟꯕꯁꯤꯗ ꯃꯃꯥꯒ ꯑꯩꯒꯅ ꯉꯟꯇꯥ ꯊꯤꯟꯖꯔꯛꯂꯕꯅꯤ ꯚꯥꯏ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯔꯦ ꯅꯠꯇ꯭ꯔꯅꯤ ꯏꯕꯣꯍꯜ ꯃꯥꯅꯤ ꯚꯥꯏ ꯃꯥꯅꯤ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡꯅꯤ ꯃꯃꯥꯡꯗ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯍꯥꯏꯗꯅ ꯆꯨꯔꯨꯞ ꯕꯤꯔꯤ ꯌꯨ ꯊꯛꯆꯤꯟꯕ ꯃꯈꯣꯏꯅ ꯎꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯊꯛꯄꯗꯣ ꯎꯕꯗ ꯍꯔꯥꯎꯕꯣꯏ ꯅꯤꯡꯗꯅ ꯂꯣꯟꯅ ꯂꯣꯟꯅ ꯊꯛꯄ ꯆꯥꯕ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ ꯊꯝꯕꯥꯜꯅ ꯅꯁꯥꯅ ꯁꯣꯏ ꯈꯪꯂꯕꯗꯤꯅꯦ ꯉꯁꯤꯗꯒꯤ ꯆꯨꯔꯨꯞ ꯕꯤꯔꯤ ꯊꯛꯄ ꯇꯣꯛꯄꯤꯔꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯅ ꯃꯇꯧ ꯇꯝꯗꯅꯕ ꯍꯣꯏ ꯍꯣꯏ ꯊꯛꯂꯔꯣꯏ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯨꯔꯨꯞ ꯊꯛꯂꯔꯣꯏꯁꯤꯀꯣ ꯏꯕꯣꯍꯜ ꯍꯣꯏ ꯍꯣꯏ ꯚꯥꯏ ꯊꯛꯂꯔꯣꯏꯁꯤ ꯇꯣꯝꯄꯣꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯅꯪꯕꯨ ꯆꯨꯔꯨꯞ ꯊꯛꯀꯦ ꯈꯜꯂꯤꯕ꯭ꯔꯣ ꯂꯩꯍꯥꯎ ꯑꯍꯜ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯊꯛꯑꯔꯣꯏ ꯑꯩꯁꯨ ꯉꯔꯥꯡꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯛꯄꯅꯦ ꯂꯣꯟꯅ ꯑꯗꯨꯗ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛꯄꯅꯤ ꯊꯝꯕꯥꯜ ꯅꯣꯛꯂꯒ ꯉꯁꯤꯗꯒꯤꯗꯤ ꯏꯃꯨꯡꯅ ꯆꯨꯔꯨꯞ ꯊꯛꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯏꯕꯣꯍꯜ ꯃꯦꯝꯃ ꯍꯣꯏ ꯏꯅꯝꯃ ꯀꯥꯏꯗꯦ ꯌꯥꯏꯌꯦ ꯊꯝꯕꯥꯜ ꯑꯩꯁꯤ ꯂꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯕꯖꯥꯠꯅꯤꯀꯣ ꯊꯝꯕꯥꯜ ꯑꯩꯁꯦ ꯂꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯕꯖꯥꯠꯅꯤꯀꯣ ꯃꯤꯌꯥꯝꯅ ꯆꯨꯔꯨꯞ ꯊꯛꯄꯤꯒꯤ ꯃꯅꯦꯝ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯏꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯍꯟꯁꯤꯜꯂꯛꯑꯦꯕ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯦ ꯑꯩꯗꯤ ꯆꯪꯉꯦꯀꯣ ꯏꯃꯨꯡꯗ ꯏꯃꯥ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯕ ꯑꯩ ꯉꯝꯃꯛꯇ꯭ꯔꯦ ꯏꯀꯥꯏꯔꯛꯇꯧꯔꯦꯕ